Kurumjari Image Paodam Miang Tabi Bakwai Punamapu and the Taram Noxari Nasigi Maroiba Pao Mapan Suba State Level Children Meet Manipuri Governor Dr. Nazma A. Heptulana Athui Mitu within Hodokre Manipur Dasu Surgical Strike Degi Thorum Pangtokre Loidana People's Political Convention on Present Issue Confronting Manipuri Matangda Kananina Kre Hauzik ngasigi mapung eba pau mu lobirasi. Mapan suba state level children meet Manipur Alliance of Child Rights na sinduna ngasi Imphal Manipuri Governor Dr. Nazma A. Heptolan atoi mitung oiduna hogdokre. Sahi asigi team di break the silence and child abuse, let us make a child friendly Manipur haibasidani. Toromadu hogdokpagi atoi mitung iwarol piriduna Governor na hai mayam marakta thoidona naha oiribal loksing lairiba singi marakta yauba Pangbasida Mahak Yamna Nungai, in Kalakliba Angang Sing, Makoi Hay Singba Amadi, Lotuna Ladiba Matik Magun Sing Adu, Chatnabi Amadi Nat, Tongan Tuan Balam Sing the Utok Nabagitanja Amapirabani. Governor Makata Duna, Sayasi Timasi, Auzik Oriba Kunai Rolgi, Piba Masida Yamna Chusin Nay. MRCR na August Thadi Chatarakpa, campaign asida mahi tampam sang kontra nitoi aduga mahiroi lising taradagi henbada angangi mayokta namhaduna haktinaba lepnaba wasak logmina khre hairi tormaduda law haksel aduga art and culture minister and Jayant Kumar angang singi ain gi hak lairiba singduna angang singbu kam dawna ngak sen bigadagi haibaduga mari lainaba law sing miam puna wakal tamina bagi tangai padab lay amadi state asida juvenile justice court mapal lay haiki Prithvi ki lepak singi manungda India asi lan pamdaba santi pamba lepak amani haina Manipur ki chief minister N Biren Singh na phongdokre ngasi first MR manungda leiba banquet hall da Manipur sarkar na sinuna pangtokiba surgical strike degi thoramda atoi mitung warol pirduna waphamasi chief minister na phongdokibani chief minister na makha tarduna Cold War ki matamda Kanglup punsin naduna alliance seminar ku matamda India di land palm de santi pami haina yauki de India na matam leba kibikta land temjina bhona duna laki Pakistan da changchilapa terrorist Kanglup amana Kashmir leba urida army camp amada landa duna yamlaba army personnel singi mathwai mang ki badagi India government na Pakistan ki embassy da warning tawruba matamda makoi khud jawde hairak padagi India government na parliament cabinet phamduna surgical strike chathanabagi fireb lauki mamang chahi ki September 18 da surgical strike chataduna Pakistan dagi changchilapa terrorist yankai rom hatki surgical strike aduda saru yakiba India ki army singi marakta miyo amakak mine bomb pokhai badagi sokpanatana ataidi mai pakna kem tahalaki Bharat ki prime minister Narendra Modi na one nation theory Tanaba Kana Honabadagi, housing insurgency chang Chada Marifurom and Tabangamle. What Horiba Karasidi, Mui Karanato Hanmani, Hai but Miam the Kanarabangatani. Manipur the lady by militant group sing Ayambana India government Kimia Makada Su Tonaduna, Ne Na Taba, Punchirol Amada Hingnaba Hona Hale. Mamangai Matamdadi, Manipur paramilitary force Amadi Indian Army na Miami Mayokta Miot Mine Chatabagi, Pau Taraba Adu, Auditi Takidre. Chingning Kaiba, Singsok Tolakpa, Matamda Tengmang Piba Amadi, Mapam Kayada Health Camp Pangtok Tuna, Tongan Tuanba Mateng Kaya, Miam the Pangli. Manipur University the Tokpa Yaba Tokdok Kaya Tokrabasu, Lemoribasi, Wari Sanraga, Lucina Honasi, Masida Punamana Mateng Pangbi Waiki. Chief Minister N. Biren Hairi, State Cabinet September Kuntra the Hizam Irabat Kimapok Kumon State Function oina Sayasi the Pangtok Pahuna Warep Laure. Wapamasi ngasi Chief Minister Secretariat Swat Survection Team Songi Thorum Hodokpat Haikibani. Medagi Mio Sing the Chief Minister Makatan Haiki, State Level Function Asi Hayanung Tilpung Ahum Makaida, Infalgi Sahit Mina Manat Pangtok Kani. Irabat Kimitam Amasanaba
Manipur Legislative Assembly building manakta leiba Irabat Square nungthil pung ahumda urep tamgani haina mahakna makha taki saknairaba miyoi Irabat ki punsi amadi puwari ki mari leinana wangangani Chief Minister na hai swastha survekshan ki pandamdi mipum kudemak haining na saruk yahanba aduga khunai gi thak kudimakta leiriba singi marakta town aduga city sing ningthina semgatuna amatta oina leiminabagi punna thabak tawminabagi maru oibadu khangminabak ngamnabani makal makhagi laina singdi ngakthok nabagi maru oibadi luna na leiba aduni aduga aikhoya akoibagi mafam sing luna na thambada aikhoina logodaba thaudang sing punna khangminaba honamani Chief Minister na lenga ki office singi official sing aduga school authority singna makoi office lepam sing aduga school sing luna na thamna honari badu da puning thawat ki Thauramadu ki manung channa Google Toilet Locator aduga Swats app hogdoki Google Toilet Locator na miyam na makoi ki mobile dagi khwaidagi nakpa public toilet sinana bagi mafam khangan bangamgani Citizen amana state asigi mafam amadagi hekta amot akai singi photo thagalakpa yagani masina municipal authority sina amot akai lokthokpada mating oiragani Mahut Minister T. Sam Kumar yauna mahaki ministry gi makok thoma official singsu Thauramadu da saruyaki Hauzik MU da thokliba wathok asigi matangda waroisin ama purakna bagidamak Manipur lengangna mutada ngasi ayuk pung tarada wari sanaba chabau pikrabasu mutagi miut lakhidabadagi wari sanakidre wathok asigi matangda TV channel amada mutagi president wathok asibu wari sanaduna warisin purokna bhona si haina phongdok khibagi matungina ngarang lengangna mutada chabau thadun ngasi wari sananaba khangan khibani adubu MU gi community gi maketi gi fazilebo aja amadi mairoi sing thadorok triba phawba wari sanaroi haina ngasi amuk se finisher da chabau pirakpadagi wari sanamadu tokhibani hairi Amoramda Manipur da haujik thok issue sing asi India government na mangjona na plan tawkhraba khojal thorang ni haina social scientist Dhanabir Laister na phongdokre ngasi konumang da leiba MFDC the Committee of Political Parties Manipur sinduna Safe Democracy Safe Constitution ki team da nomagi oina pangthokiba People's Political Convention on present issue confronting Manipuri tharamda saru yarduna Dr. Dhanabir Laister na phongdok khibada Manipur gi tungi laibakta yamna khudong thiningai oiba thodok khara lairi chai khara gi mamangda India ga China ga lan so lage tawki kari damak lan do so lagi tawkibano haibada China na chahi mari manga gi mamangdagi North East ki lam khara lawraga Bangladesh fauna balambi neki madu yadabadagi Brahmaputra gi horapam China na thingjin ba horaki Arunachal Pradesh da leiriba turel singda China na dam chanirom kilometer ama makai khuding saduna India ga madu gi pothok yenana ba policy semki West Bengal amadi Burma ga tainabada Rohingya Muslim singna leiriba Raikhangi lam kilometer chamga nifurom loksinduna lambi semlaga North East leiriba khani sing pothoknaba policy tawduna Myanmar amadi India gi khujil thorangna Rohingya singbu tanthoknaba honakhiba oiramba yai haina thajanari Nakalamaromda Raikhangi lam loksin khiba saruk adu adjust tawnaba Manipuri border pillar mathoi sokte haina phongdokli Manipur da leiriba khani singa si lokthoknaba Myanmar dagi Mizoram phaujilaklaga semnaba honari khani singa si lokthokpada chahi chahum loidaba amadi labor lak manga hena changadabana Assam dagi tanthorpa Rohingya singda natana Myanmar ga India ga tainabada leiriba Rohingya sing ahongba khusuman piduna makoi immunung yum saduna thambagi policy lai Hojik tholiba modern issue NSCN IM gi issue Citizen Amendment Bill gi issue border pillar amadi MU gi issue asi machigi manung chanba issue amani haiki ngasi convention adu da Rajya Sabha gi MP D Raja ex CM O Ibobi veteran politician O Joy ex minister Dr M Nara retired professor Aram Lokendro yauna atei luchimba kaya su saru yaki Convention sida framework agreement Indo-Myanmar border pillar, the Citizens Amendment Bill, MUG issue, price hike, mob lynching matang the kananaki. MUG Oza Singh Amadi Pajin Kiba Mahiro Singh condition Yaudana Tado U Hydrangasi, Taubalgi Akoi Beta Labor School College Mahiro Kayana, Magi School get talked on a Kongjan Sansin Cray. Nasi Kongjang Aduda, French Higher Secondary School, Vision Creative of Science, Waikomani Girls College, New Era Higher Secondary School, Rudai Academy, Evergreen Flowers School,
New Public School Khabok Higher Secondary School amadi New Public Higher Secondary School Khabok ki mahirisna Manipur University ki wathok athubada loisinduna mahiroi singbu tangdu leitan laik tama panghanbiu phajin khiba mahiroi sing amadi oza sing athubada thatok piu haina tabi tauki lamyan ba irabot ki chama kunithoi suba mapok kumon ningsing thormna lakpada lomi sinmi miyamgi amatangar ba yaol lalholup Maoist Communist Party Manipurna ngasigi nampu lengak asigi mayokta amata oina leminaduna chapchaw pakum ama piminarasi haina yawol paujel pirakli ngasigi kunaida lamyan ba irabat ki wakhalon gi liklamga kayam yamna naksinaribagi haibasi khangminaba tangai faraktri masigi khongjel yanglak liba malemi khongsit asida mikup khuding hongba nairi awon basigi matung ina yawol lalhogi wangurol adudasu hongba mathau tai Maramaduna Yawal Lalhogi Wangurol Dasu Marxism dagi Marxism Leninism Tangakta Sangat Sagalaki Amadi Masigi Sahi Cha Asida Marxism Leninism dagi Amukana Sangatuna Marxism Leninism Maoism Takta Pokalali Lamyan ba Irabat ki matamda Marxism Leninism Wangulonda Yumpham Warga Manaba Khonai Semnabagi Yawal Lalho Maruhulam Libasi Matamdugi Achumba Mijengni Ngasigi Tangkaktadi Yawal Lalhogi Wangulon Marxism, Leninism, Maoism da sengbatuna aikoi yawol lalho kumang sauksin hama mathau tai atrumba wakhalon asida yumpham moiduna Maoist Communist Party Manipur kauba lupsi semlakkibani wakhalon bum hena phaba thakta sengbat sagat paibasi ngasigi miro lekoi gi lokphum thokpa thaudangni maramaduna thaudangasi Manipur Maoist na lodun lakpani Lamyan ba irabot ki chama kunithoi suba mapok kumon thormasin lakpada Manipur miyamna ngasi paliba nampu lengak asida chap chawa pakum ama piduna MU gi mairoi sina achumba warol lanho mai onsilaptuna miyamna mai paknam honarasi haiba warol gi paujel asi piri haina lona thinkraba lalholo Maoist Communist Party Manipur gi Standing Committee gi coordinator Kyonghan Mangang tirol amana pongdorakli Lamyan ba jananeta hizam irabot ki cham kunithoi suba mapok numit kamari lena SCEADO Hairok Bazana 11th All Hairok Inter School Literary Meet 2018 gi thorom pangthokre ngasi thorom aduda hanagi ex speaker Lokeswar Singana atho mitung Khabok Assembly Constituency gi Okram Surja Kumar Singana thormapu Hairok Assembly Constituency gi former minister M Okendro Singha amadi hanagi ex chairperson Jayanti Mala Devi Hairok Part 1 gi Pradhan L Khamba Singh Amadi Part 2 gi Pradhan gi nominee TH Premjit Singhana akhano mitung sing oiki Thoromadu loisilakpada March Pass Contingent Singh athoi hen tanabagi thorom amadi prize thoki DFO Thobal gi Mijeng Makhada Range Officer Kakching and Munal na Luchingba Forest Department ki team amana ngasi ayuk angan bada Kakching District ki manung chana leiba Loksi Pat Uchek Phanaba Langsing Phagat Pagi Drive ama chatakre Honorary Wildlife Warden W Ramchandra amadi BO Palel MD Salaudin yauna chatakhiba ngasi gi drive aduda team aduna Uchek Lang Taramari Phagat Pangam ki loinana langsing aduda thuduna leiramba ahingba utek sing tekta kaidina thadok piki ngasigi drive aduga mari leina RO Kakching and Munal na phungdorakpada drive ase forest department na lakadoriba October anidagi hauduna chayol ama chathagadoriba wildlife week thorumga mari leina chathabani mamang chahidagi hauduna drive ase chathaduna miyamda uchek phabidana hajiduna lakpani adumoinamak ngasi lang taramari phagatpa asi nungaitaba phawi Lang Taktuna Uchek Pabiganu, Sa Uchek Singsu Tawai Pali, Makoibu Paduna, Hatok Pibasi, Tobiganu, Karigumba Lang Taktuna Uchek Paramba Tenaraduna, Parabadi, Wildlife Ekimatung Ina, Mio Adu Lupalising Kunma, Fine Tien Batanatana, Jahi Ahum Zelda Tamgani. Lonana Lang Taklamba Mio Pabangam Drabasu, Lang Tahalam Liba Low Adui Low Budusu, Low Yoiba Exon Chapchana Lakutkani, Amadi, Lang Yonba Dukan Singdasu, Drive. Chathaba Horagani Haiki Ngasi Swastha Hi Seva 2018 scheme gi Makhada Power Grid Corporation of India Limited Jiribam Amadi 87 Battalion CRPF Uchatol Anina Kusam Naduna Jiribam gi IB Lekai Babu Para Amadi Debong Sana Khong Pauba Clean Jiribam Green Jiribam Haiba Kolau Lauduna Rally Amachat Kre Ngasi Pangtok Kiba Rally Adu
S Mani Singha Chief Manager Power Grid Corporation of India Limited Jiribamga Mahaki Makhada Lab Officer Singh Amadi 87 Battalion CRPF ki Sunil Kumar CO Florence Dwangmai CMO SG SK Nanda Amadi Pravat Kumar Esina Saruk Yaki Rally asigi matangda S Mani Singha Chief Manager Power Grid na phongdorpada thasi haukiba tang taramanga da President of India na nationwide sanitary campaign ama haudoppiki campaign asi September taramanga dagi hauduna October tang ani fauba chathagadori bani masigi saruk ama oina swasthya hi seva gi scheme asigi makada Power Grid 87 Battalion CRPF Jiribam madi Dibong Junior High School gi head Mairoi Singa loinana Oza Singh Punna rally asi pangthokpani rally asi gi pandamdi Jiribam asi clean Jiribam amadi green Jiribam ama ohennabagi pandamdani ngasi Jiribam district ki Babuparada leiba Jiribam News Network JNN gi office da Jiribam da leiramba tea plantation gi matangda pawgi mipam ama pangthokre pawgi mipam aduda Saikothang Kuki Chief of Mongbung amadi Satkholam Kuki Chief of Moljol Anina Pongdorok Pada Thasigi Tang Taramapanda Manipur ki Chief Minister N Birena Jiribam District Laklam Laga Jiribam ki Tea State Pu Public Private Progressive PPP Model da Mathau Taunaba Thaurang Piram Libasi Lamasigi Mapu Wairiba Maubong Chief Amadi Moljol Chief na Yaning Day Maramdi Harib Lamasi Villagers Singi Facilities ki Damakta January Tang Ani English Matapa Matoida Director Agriculture Government of Manipur ki Agreement of Donation Haina Inaraga P Kiblamni Haujik Sahi Taramapanlom Chupna Makoina Matau Tauda Bagalona Kunza Singi Su Facilities Pangdabadagi Kun Anigi Praja Singna Isa Isagi Lamjana Tokre Kanagumana Rubber Plantation Yongchak Plantation Amadi Tea Plantation Semduna Magi Hingnabagi Upai Taunaribani Masida Karigumba Hariba PPP na Sangshilabati Kunja Miamna Tumina Labangam Loy Maramaduna Chief Minister na Lairab Miamgi Yengbiduna Hariba Taurang Asi Handok Piu Hajari Haiduna Chief Minister Puning Singson K Krisi began Kendra Thawbana September Taramangadi Hoduna Chatarakpa Swasta Hi Seva campaign Saru Am Oinangasi Khabokta Leiba Stan Star Higher Secondary School gi Mahiroi Singalonana Luna Nana Lacy Haiba Paujal Puba Rally Ama Khabok Kulgi Akwebita Sat Kray Lunan Bagamari Lenaba Precard Kaya Amadi Banner Sinadu Satkiba Rally Adu School Sidilam Tarduna KBK Thawalgi Head Senior Scientist Dr. Jes Tamarani Sarang Tino Pongdorpada KBK Thawalna Suma Lubananbi awareness kaya Thawalgi Akoibada Laiba School Singda Piduna Lakli Amadi Lakliba October Ani Fawa Chatakigani Laibak Asibu Taru Tarana Tamgi Kalabati Isa Isagi Yumdagi Han Hobatangai Fade Amadi Lubananbana Lina Lion Kaya Ngaptopangami Haiba Pandamda School Gi Mahiri Singalona Sireli Asi Pangtopani Haiki Bharatiya Janata Yuva Morcha BJYM Chandel Nehru Yuva Kendra NYK Chandel Kutsamnarga Fight Against Drugs Ki Awareness Program among us Chandel District Manung Chana Leiba Haigru Tampak Village the Pangtokre Tormaduda BJYM Manipur Pradesh Ki President Pukrambam Somojit Vice President in Charge Chandel District M Baris Sharma General Secretary Ningthojam Nongpok Nganba BJYM Chandel Ki President Parcel Monitoring Vice President SR Mote General Secretary SK Ruby Kumar Lamkanga Daiza Pamkibagalona Dragna Mangaliba Singh Amasung Masidai Kanaba Manipur Government and local Aliba Tabak Singh Matanga Wapam Kaya Fongdo K Voice of the People Against Mob Lynching in Manipur Haiba Hiramasida Nomagi Oiba Workshop Amangasi Muslim Council Manipur Sinduna Manipur Press Club the Pangto Kray Tarmaduda Manipur Human Rights Commission gi Acting Chairperson Khaidem Manina Atoy Mitung Oibagalona Human Rights Council Manipur gi Chairperson MD Zaraludina Workshop ki Moderator Oiki Ngasigi Workshop Aduda Mob Lynching gi Matang Akang Ahikiana Wangangki United Nations na Kumsi Sahigi Oina Loktok Kraba Celebrating Older Human Rights Champions Haiba Team the Malem Sinbut Tuna Pangtok Nagadolba Malemgi
ahal oiriba singi numit palan thorum senior citizens forum kakching sinduna tarulak subo oina lakliba October ki tang ama ningthokaba numit ki ayuk pung 12 makhai ta matamda library and information center kakching auditorium na pangthok lagani palan thorum asida Manipur Human Rights Commission ki acting chairman Khaidem Mani Kaksing District ki Deputy Commissioner Nailen Tang Telen amadi Kaksing District Police ki SP Victoria Yengkom na matang sina athu mitung len amadi akana mitung sin oina saruk yagani komsi sahi ki oina su palan gi nung gi oiba warol naina pagal oina lamnamasi khangalaba sahi marfutara suraba amadi mathaki hal oiraba oirabi humpu humdoi gi bafam da ikai kunum utpa oina ngamjaba khudol tamduduna yaipat thongni jabana palan asigi mapung oiba thoram oigani aduga forum gi souvenir ani suba publication su phongani haina senior citizens forum kaksingi secretary gi tirol amana phongdorakli Kakching Block Congress Committee ki President oina mamang da term anirak pham pobiram laba Kakching Chunang pakhang lakpa parengdagi Nomaitim achau maiti na thasi haukiba tang kuntaret sagol sen numit mapugi khoya da hainam leinam oina tin kibada Kakching Block Congress Committee na sinduna awa phongbagi mifam amangasi committee si office ta pangthokre awa phongdok pa aduda Kakching Block Congress Committee member sing Mahila ki member sing councillor sing amadi al oiraba party ki leader kayana saru ya pagalena laikhidraba ki thawaina mapui khoya da ingna chikna leirunaba minute ani 2 minute leptuna thongni jake amadi laikhidraba ki mumanungi awal da su saru yarakle mifamda saru yakhiba singna oza asina laikhidaba si Congress party ki achoba mangjabani haibagalena mangna party ki damakta lobirama tawdang sing thaki Mahimasilda anuba wakal puthoknaba Prime Minister Narendra Modi na haikre New Delhi the Pangtokpa Academic Leadership on Education for Resurgence ki conference hangdok laduna wapamasi Prime Minister Modi na haikibani Mahan makata na haikibada Thainigi Indian University sing Nalanda Taksila amasung Vikramsila gumbana anuba wakal thabak fidam puthokpada hena puning thingzili Mahimasil amadi loksing haibasi larik khakta pangada banate college gi amadi university gi kamanung da lahen bagi mahutta mairoi singbu leipa ki thabak thorum singda yauksil haning bagi wakalon sagat na basu prime minister na haiki mairoi na awang ba wakal izat lebalam chat chajat amadi khonai na thengnari ba wathok sing waroisin purak pak ngamna hona gadabani Government revitalization of infrastructure and systems in education rise. Haudoktuna Mahimasilgi infrastructure Pagana Bahonari. Lebak asi Mahimasilgi Lamda budget Wankana Bahonari Masigidamak Higher Education Funding Agency HEFA Linkatle Hanasu Prime Minister Namakata Haiki. Conference Aduda University Chahum Yankagi Vice Chancellor Singh Amasung Director Singh Sarugaki. Indonesia ki itat Sulawesi da akan baywa habdagi tsunami thuktuna yamdrabda miyoi chamri sire miyoi lising cha kayana aso opanangkre asibagi masing hengalakpa yari hairi foot manga wangna lakpa ipom aduna samudra mapanda miyoi la ahum lising yankairom tangkai phumjinki palu da leiba Rosidant kauban nupa amana haikibada itak ipom aduna samudra khomanda leiba yum kaya Thudik lakpa ubada kan na chen ki magnitude tare dasmik mangayon hakhiba yuha aduna epicenter dagi mile yankairom lap mapam da kalaba ithak ipomna yum phura dalan amasung achawa masjid ama thudeki Indonesian President Joko Widodo na rescue team bu mateng pangnaba lanmi da haikre hairi sanabagi pau District Sports Association DSA Kakching match official singing lock thok lei lakliba October 3 tagi sanaba hagodoriba 17th Khetri Laihau Devi Memorial Super Division amadi 11th Kishore Kumar Memorial First Division Football League tournament ki thaudang logodaba official sing adudi match commissioner referee assessor da M Ranidas Singha M Nimai Singha amadi M Mago Singha referee singna TH Prashuram Singha, TH Dineswar Singha, TH Arun Kumar Singha, M Vidyasagar Singha, TH Kiran Kumar Singha, K Herojit Singha, Regal Mayangbam, CH Syamson Singha, N Kiran Singha, A Yaima Maitei, TH Rojan Singha, K H Sakhenba Singha, A Sanathoy Singha,
विद्यापति युमनाम एस लितानबला चनु वाई विद्यालक्ष्मी देवीनी ऑफिशियल सिंह असिना लाखलिबा अक्टोबर तरुकता डिस्ट्रिक्ट स्पोर्ट्स एसोसिएशन कक्चिंगी जनरल सेक्रेटरी दा रिपोर्ट तौरगदबनी हाइना डीएसए कक्चिंगी सेक्रेटरी ना थादोपा चेरोल अमन हाइरी डिस्ट्रिक्ट स्पोर्ट्स एसोसिएशन डीएसए की चेरोल असिना मखा तारदुना डीएसए कक्चिंग दा एफिलिएट तौरबा यूनिट सिंह दा अमुक हना खंगलली मदुदी क्लब एसोसिएशन अमदी ऑर्गेनाइजेशन सिंह मिहुट अहुम अहुमगी मिंग अमदी मिहुट सिंगी रिन्यूअल फी लुपा चहुम चहुमगा लाखलिबा अक्टोबर तांग अनि फावगी मनुंगदा थाजिम बिरकदबनी हारिबा मिहुट सिंह असिगी मतम इंग लिसिंग तारानी पांदगी इंग लिसिंग अनि कुनिथोई फाव ओगनी अकुपा मरोल डीएसए कक्सिंग जनरल सेक्रेटरी दगी खंगबी बयागनी मणिपुर यूनिवर्सिटी स्पोर्ट्स कमिटी की मिजे मखादा थौबाल कॉलेज न सिंधुना आरके ब्रोजेन सिंह मेमोरियल मणिपुर यूनिवर्सिटी इंटर कॉलेज बैडमिंटन मैन एंड वीमेन टूर्नामेंट गसिदगी थौबाल कॉलेज इंडोर स्टेडियम द कॉलेज असिगी प्रिंसिपल ओ चाव देवीना हुदोखरे टूर्नामेंट असिदा नुपी मचागी द कॉलेज निपाल अमसुंग नुपा मचागी द कॉलेज मंगागी सानारोय यांखैरोमना डबल अमदी इंडिविजुअल इवेंट सिंद लंबा तौनगनी हौदोकपगी थौरमदा थौबाल कॉलेज की केमिस्ट्री हेड ऑफ डिपार्टमेंट सीएच लोकहोल्स सिंह यावना अतई ओझा सिंह अमदी महिरोय कयासु सरू याखी टूर्नामेंट असिगी फाइनल मैचिंग हये नुंगटेल पुंग अमता मतमदा सानगनी हाइरी मणिपुर स्टेट लगादी एसोसिएशन की मिजे मखादा डिस्ट्रिक्ट लाइब्रेरी कम यूथ सेंटर न सिंधुना 7th Let and Lakpa Singha and Hizam Amutombi Devi Memorial and DLCYC Cash Prize Senior Men and Women State Level Langadi as Championship ngasidagi Thawal Atopam Lila Madhop Lampak the Outer Lok Sabha MP Thangso Baitin Hongdokre Nupagi Team Tara Amadi Nupi Team Nipan Saru Yadun Sathariba Championship as Hongdopi Tharamda Inner Lok Sabha MP TH Maina MLA O Surjakumar थौबाल म्युनिसिपल काउंसिल की चेयरपर्सन टीएच सैमो अमदी मणिपुर स्टेट लगादी एसोसिएशन इम्फाल की वाइस प्रेसिडेंट केएच इबोटोमिन थोरम की अथोय मिथुंगसिंग ओना सरुक याखी ngasi hawdokpa numit ki ahanba sanakhiba match ta SYDA athokpamna SSC Santipur Imphal West bu kuntra taruk kuntaruk ta thoikhre athoy mithungi waral pirduna MP Thangso Baitin hai sport ki lamda manipuri sing yamna choktuk chaningai ni सेंटर न फाव खंगबिदुना अमतंगारबा स्पोर्ट्स यूनिवर्सिटी असि मणिपुर द सारे अखोगी सानरोय सिंगना मिक्सचर असिबु मांगनदनबा डिसिप्लिन लेना सानना बहनसी स्पोर्ट्स हाइबसी शांति पुरकनबा लंबी अमसुनी हाइकी हौजी अरोयबदा मरोयबा पाव अमु हना पिजरी मापन सुबा स्टेट लेवल चिल्ड्रन मीट मणिपुरी गवर्नर डॉक्टर नाजमा ए हेप्टुलाना अथोय मिथुंग ओइदन हौदोखरे मणिपुर दसु सर्जिकल स्ट्राइक डे की थोरम पांगथोखरे लोइनना पीपल्स पॉलिटिकल कन्वेंशन ऑन प्रेजेंट इशू कन्फ्रंटिंग मणिपुर की मतंगदा खननेखरे ngasigidamakta di imes paudam pijaba matang silosinjari miyam amukana khurumjari